Hojik numidangi puma panta hibaga loinana story collection ni maikai dagi thawai haksang yawdu tabiro khulpo khwai khudi makoi kono no khoramjari amachungji akhanna ba paw khara nan thokjarige nagamika thokpiro Youth Janata Dal United Infan Ulkulok tangasi nutin pobop ta kukina ko terrorist lambi da lakpu gai da Nongma kapsin dona tangkol isinaw ani hat ki bathawdu ado tarai wala phom thokte naga isinaw sumi ko thokpiro haina Youth Janata Dal United Manipur East Union in the Vice President ki representation ki Thiamna pongtokre ngasi numidang Palace Compound Govindaji Road Talaiba Janata Dal United ki office mamang bangthoki ba promising unaba the Vice President Lima journalist Thiam hai kuki khulai paibasing lambi la kum samai miyam tomuga ida numai kapsilak padat naga isin ina ani laki daba thawdo adu Youth Janata Dal United na condemn tawi thawdo asi Manipur lainga tumin laifam thok te haina paladuna asigwa thawdo asi Manipur miyam dasu aikoi imung thok te haidun tumin laiba sum de haina paladuna thawdo asi Manipur laiba naga isin ina sing mikop thokpiro haiki ukina ko terrorist aikoi gi iram da masis kanglon kaina sangsilakpa aikoi isin ina kaya dunong kapsil na bami han mi pun toina sa tharagli hai wafam thamdun numi khuding gi lamdam asida indigenous group singi khudak ta kukina ko terrorist na khud asum tharak laba hawda lengana na khot kadaba action sing yindun laiba matam na tre haiki mahang na hai kukina ko terrorist na misam kya hat lakli ba asigi batang na chen na basing lengana phagatuna lengak leksera pibina ba memorandum pisin duna Laila haira basuk asigum makal amatagi action lakhot pangam de Manipur lainga na kukina ko terrorist gi patak ning tina karigum makal amatagi action lakhot pangam dan laire haina pianda wafam thanglak na law and order asi state subject ki haira basuk asigi lainga na action amata makoi gi matak tan lakhot pa ngamdri basi karigino Manipur lenga gi khut phajin nun thamli ba se kanana no central lenga na phajin nun thamli ba hai ba se wahang kya hauji Manipur miyam na hanakli ba se pakum Manipur lenga na PBU haina wafam thamki kari marangi stel lenga na misam kya da hat ba khurai paiduna tongning bada tawri ba kukina ko terrorist ni mathak ta yu makalam ta action la khot pa ngam dri ba se haina su mahana hangki kanglon kaina sangsil lagiba kanglong kaina sangsil lagiba kukina ko terrorist jing ne lamda masida indigenous group kaya gi miyam da khud thada dunam yan mi pun kya sa tharagli ba phawi tumi yengno laiba Manipur lenga ki thong tumi na yengo ngam lakte hana wapam phongdola dunam han high state security force amasung central security force na lenga na power pidabada kukina ko terrorist gi mathak ta yu makal amatagi action lakhat pangam dabani haibun laiba ase kanana asoibano stilenga masagi power ni tina sijina biu stilenga pam kondon laiba gi mathak mahutta Manipur miyangil awab asi kona na bahona biu haina paladuna state subject this state lenga na miyang sang biu center gi yatang ngaiduna laiba mathok ta de ko ai imungda ai inkol da mi siraglaba phaw tumi laiba chumde haina wafam si mahana phongdoki pamisi unabadu da Youth Janata Dal United Manipur State Union ki president Baktaras Thiam phaw na mani yauna thobu ba kya yaki irai numit ki numidangi ukul district ki sana kaithen dagu ki militants ni haina thaja pasingna no mai kapsen duna landara pura thang numit ki nutil da impal ukul lambida TMS kasom da kuki militants haina singna basing no mai kapsen duna landara padamisam ani sikre ukul district litan police station gi manung sana lai balitan amasu TM kasong gi marakta kuki militants na haina singna basing na iphan dagi ukul tamna chatpa misam sing tongba gari singda ebun chatharak padamyoi anibu sikhi bolo na gari masa sound manga sound amang ata thokre chief minister yumnang khemcha na ukul ta chatuna ki amasung tangkhol ching basing ama dimyam unaduna group ani marakta lainari ba thajana daba se lehendana wari sanaki bugi pungkun thataru ki manung thodo adu thoki bani pawili likun singna hai thodo adu ngasi nutil pung aniga mini kontra manga rom tab litan police station manung chan litan amasung
TM Kasongi Marakta National Highway Zaniga Sumna Ani da Tokibani, Todo Adu Laki Drabami and Yadu di Ukul Districti, Manuzana Sarkul Gihana Naga resistant Tabok Tauram Labatuna Pataraba SWU Zingnau Sang Sahi Kuntraga Zaini Fugataru Apokpa SW Rungsu Mahau Amasung Ukul Districti Karasong Dagi Yarungam Basum Sahine Punitoy Apokpa Tumi Basumni Tado Adu Tingna Ba Maheiroisingna Pungdorak Pagi Matung Inna Makoi Hojik Lady Batangkul Amasung Kising Mukna Pim Asil Security Gidangak Shalakpa Selaba Impalagi National Highway Sani Sumna Ani Paring the Ukul Tamelaki Bani Security Escorting Litanda Hek Lehobaga Ampam Adugi kilometer Krasa Laga Kuki militants in the Hanating Singna Basingna Lambi Lak Bugari Sing Adutamna Nungsup Tang Basing Takta Saba Bunker Sing the Ginutil Ani and Manipur Maron Tarak Palatidim TM Kasum Amasung Litani Maton Nongma Kliat and Kapsindona Embusto Kibani Pawili Likun Sing the High Mitsangi Gari Sing Adudi Kuki militants in Adunu Mai round Yankai Humpurum Kapsinduna Landara Kibani Landara Kumatuna Gari Mangarong among Atatokibani Todo other like Hidraba Singnau Sangi Kuki Oi Tangbada Nongma Maruna Panki Amasung Mahag like Hidabani Mark Loina Biamasung Masa Ani Tanlamki Yarungamna Mahaki Kokta Nongmaina Panbadagi Todok Topam Adum the Lakide Loina Manga Tolapa Di Camper Amasung Lokta Tasinki Mahara Lamina Kiba Atopa Mioy Ohum di Toina so often ng Hodre Hairi Singnau Sangi Matimanaw Sing Tok Akai WW na Akai SW na Todo Adugi Matanga Hai Singnau Sangara Impanda Maki Apopugi Anabagi Sekap Sat Namit Sakibani Amasungasi Impanda Halakibani Kuki Militan Haina Singabasing Aduna Litan Amasung TM Kasongi Marakta Lanai Gari Sing Adusat Lingay Danong May Kapsin Donatan Tarak Pani Amadi Nong May Kalak Kiba Adu Yang Lian Kuki Kungi Sing Tatagi Kaptarak Pani Loina Singnau Sang SW Yaw na Mioy Ani Lakidabani Todo Adu Tokram Matung Ukul Town da Laiba Miyam na si Minister da National Highway Zaninga Sumna Ani da Miyam sa Tuwasin Taubada Kari Sutualoy Haina Tamlamba Wapam Ado Kadai Sakrabage Hanglakli Amasung Kari Gidauta Misa Miyam da Kuki Sina Daba Yahali Bano Hanki Panba Yabadi Litan Dagi Gal Tabi Power ba security escorts in the people garrison ngak sianba hawkibani thodo adu thokra matungda kuki militants in a high niteni high basing amasung de kangkhol tab village da bo belin year singi marakta akan mo on the kuthokna bo thokre haidi kuki militants in high na chingna basing na sathaki be ambush misam ani sihan kiba thodo adu naga people's union imphana yaning da phongdorakdi pama khuding mifm panba hoursi every time planning to lapa maiti fur ama oina umang lai kon khuding da nom panba numit khuding laibung kaba ma dilai bung khuding da inaki oiba masagi amasung jago isai tabbinaban sintam sang siamna si haina thawaning tolainin thawalukki maikai dei phongdorakli loina lakriba epunguma panda pangthoka dorba ibudo ibendo sahi kum chanbagi thoram da sumya na saruk ya biu hairi masi thawan nongkhang kongda laiba thawalai ningthau ibudo ibendo gi anigi laibungda pawgi mifm ama pangthok laduna thawgal luk atugi president S Roven mangang na phongdorakpada thawal ningthau ibudo ibendo anigi mas sahi gi lai harawi thoram asi hayeng April 13 dagi hawraga April 9 fawa pangthoknaba lemnarambani adu ukal na laibaki hojik oiba phiyom asida umang like kol singda thamlakpa condition ahum adu ifakunno utpa ma di laibaki oiba charang na bamasung awa na phiyom asi yenglaga sumnagi kumsan bagi thoram ase tamak lakliba kalen thagi drama thoi parman thokaba April gi kumapan asida pangthok naba leble ibodo ibendo gi thogal phangning basingna numit asida ibodo gi kubamda lakena sarau yabiyu mana makhata na highlining thok latpar maitei puro ama oina Manipur da laibibo umang laikol khuding da nongma panba khuding laibung kabas gi channabi ase semla si thawaning thok laibung gi oina di ama
Mamang chahidagi hौना Nongma पामी लाइबुंग काबा अमदि लाइबुंग असिगी सिंदमसंग अमसुंग हांगदोक्तुना नहा कयाबु इनाटकी ओइबा जगोई पिसै मुक्ना कांजे अमदि थांग ताना सिंबा कया तंबिबा हौरे मणिपुरदा लाइबु उमंग लाइखोंग खुदिमंगनासु Nongma पामा खुदिंगी लाइबुंग कादुना mifm panba अमदि लाइबुंग खुदिंगी महौसादगी लेजरक्लबा अखोइगी इनाटकी तंबिनबा सिंदमसं सेमबगी थौराग लौमिनरसि हाइना लेबाक मियानना पुनिंग सिंचिलक्लि तोंगलाबी एटेक्ता चेनबसिंग फादुना दंडी पिगदबनी तोंगलाबीगी तमथिख्रबा मिहाटकी नमसिनबा गवर्नमेंट असिना होना रोइदबनी NIA na चेनखरे हाइख्रबा स्टेट गवर्नमेंट की होम डिपार्टमेंट ले तबगुमना मिहाट पसिंग असिंग फाव फाब ngamdaba haibase ikainingaini maram aduna athu matamda tonglaubida pikliba angang ani oinam tomthin amadi oinam yasanabu nusi khangdana hatagi chenabasing phadu matik sabudan dibigadabani haina kurum VS Council Manipur gi sero amana Udoroli Chiron Sina Maka Taraduna, Singi Tamil Law, Laitabagum, Tam Singi Lamdan Law, Laitabagum, Pong Nokulai, Piragas, and Business Government Sina, Paramit Pira, Satan Bani, Highroy Dabagi Maram Laitia, Masida, India Government, Kansina Daba, Hibasela Bakibani, Biliba, Angang Asisahi Manga, the Yutum Tin Amadi Tamanga, Tangari, Yasna, Anina Mamagi Manaka, Tumzeriba, Adubu Bomb Caption Duna. Hakibi India President, Prime Minister, Amadi Home Minister, Ikanungai Taba, Pondorak Taba, Amadi Mihat passing a sea pang, Pana, you walk from Matangasi Power, Pondo Raktaba Hibase, Lamdam Sigi, and home missing India citizen, Ama Oina, Laudabani, Highroy Dabagi Madam like the India Asida Marianda, like even Punkudiman, the Kandian Tokum to eat. But Tam Sans a terrible Lana, see Madam Maralizeta, Muyaki, Mayumakai, Mainitum, the Tadopi Kayamana. IDP singi oina hingli maralai tawani pianga khakanamiya mihatina hatopi khare masigi purum riem functiona arte tawmagi liba anga isam halaga tariba demand adu phangdoi doribra haibasini makoina tariba demand adu indaga nena amadi mai lainaba authority na tangadabani niat tina hatopi khabasing amadi tina Tiba Kangdana Laiba Kayasi, Asum Moyal, Pangana Buhonabagi, Taboxi Mami, Sambugum Ure, Isuase, Natai Duna Natung, Natairaga Nasung, Dana Laibi Mami, Ama Manipur and Labogum, governmental Labogum Yan, Uduna Lak, the Zilabak Tibani, Mubi Hak, Women Justice, Pangnaba, Singliba Kongang Kudimata, Purum Riem Kangsina, Sawatkania, Amadi Asumbagi Matalia Kani Hai. Omi ani purak kiba kanyam tawi hau kiba April 10 numidangda lilongdagi jamai kaitel phawna mamin yamlaba masing yamna miyamna toklawi thodok yaningna phongdok tuna sakib mairagi reli adu da pawi loba satpa IS kongi pawmi ibotomi amadi impact tv gi pawmi phezer anibu kanyam crossing na central crossing na khud tharakib gi thong adu Kokomina Zero Amada Akan Mona Kadem Torabdi, Amorom the Tong Lapi told the Mari Lane and Mian Tungan Tunganba, Mapum Kaya, the Sansela Ihom to so open Jolly Basin Manang the hospital line number Red Cross Society Gig Ambulance, the Pukat Kibagilambi, the Central Crossing of Talaga Sik Tokiba Amadi, Medical Ambulance, Tomi Ohumbu, Pesenya Lambida, Talaga Purakagi Tong Adu, Topam talked about security singing. Kahenzi Tony Hana Kokomin Lowy, Central Posting the Kumidani Matam Amambi Kudong Java Logana Lana, Musing Yumda, Sangda Kandra Tambagari sing to guide among Kibagi Amadi CCTV camera, the single to guide privacy Yana Bamagi Matak Togodaba Tony Masidan Masina Takpadi Manipuri sing in Dab citizen Ama Oil Low de Takpani Hana upon Kokomina Amaronda Kokomina Arroy Tamlagli. Maheiroisingna school kaba fngktaba numita 20 surakle. Lana kaidonu sakapa nungaiba yafa purak te habas ekoi khuding na adumak khangnaraba wafamni Manipur thorakliba lan asina su hiram khuding saking pili masi matungda kari su khangjadriba anga kaya minungsi laitana hatokibagi matakta tung yumbi o ekadoriba anga kaya irang asina tamahai tambada sauna khudung sarap kaya mayong na duna lairi thasi ki tayata Bisnuguri ki manung sa laiba trong lawbi among laikai dagi sina tumdun laiba sunatagi sahi mga amadi thamanga kaktangai ba angang
ꯑꯅꯤꯄꯨꯔꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯤꯡꯅꯕꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯁꯨ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯤꯌꯥꯝꯅ ꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯅ CRPMꯅ ꯀꯥꯞꯊꯣꯔꯛꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯒꯤ ꯃꯤꯑꯣꯏ 3ꯁꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯑꯌꯥꯝꯕ ꯃꯔꯨ ꯑꯣꯏꯅ ꯇꯝꯄꯥꯛꯇ ꯂꯩꯕ ꯃꯍꯩ ꯇꯝꯐꯝꯁꯤꯡ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 35ꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯀꯥꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯟ ꯑꯣꯏꯔꯤꯕ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯗꯕ ꯂꯩꯕ ꯍꯥꯏꯕꯁꯤꯃ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯗꯨꯀꯦꯁꯟ ꯑꯦꯖ ꯑꯃꯁꯨꯡ ꯍꯥꯌꯔ ꯑꯦꯗꯨꯀꯦꯁꯟ UN ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯂꯦꯖꯁꯤꯡꯅ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔꯅꯆꯤꯡꯕ ꯑꯃꯠꯇ ꯊꯣꯛꯇꯕ ꯂꯩꯔꯤ꯫ ꯏꯔꯥꯡ ꯃꯅꯨꯡ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯀꯂꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯁꯤꯗꯗꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯇꯤ ꯊꯥꯗꯣꯛꯄꯁꯨ ꯂꯩꯇꯦ꯫ ꯊꯪꯉꯥꯏ ꯑꯦꯄ꯭ꯔꯦꯁ ꯐꯪꯕꯁꯨ ꯂꯩꯇꯦ꯫